ꯊꯥꯖꯔꯒꯦꯀꯣ ꯃꯅꯤꯡꯗ ꯀꯩꯀꯩ ꯊꯥꯕ ꯍꯪꯒꯥꯝꯁꯦ ꯑꯩꯅ ꯌꯥꯝ ꯊꯥꯗꯦꯀꯣ Welcome back to my channel. mayam bu ai channel da taramna okchari. So mayam aina YouTube ta kuire aina video se thangat pangam di se tha ahum mari di pharam mani aina YouTube ta video thangat ta se. So very sorry mayam. So ai reason se ai mayam da ngasi pungdok charake actually YouTube की AdSense की problem ओइना तौबनी आबको YouTube के एगी AdSense से एगी earning से उत्तबको दो की reason दो एगी earning से उत्तबदो आइना दोना एगी AdSense setting से करी problem दै रगे हाइना आइना था email तौबसे एगी AdSense की setting दको एगी individual YouTube channel ओइगदबदो आइना by mistake business ओइना थाजनगिबा दोना मोइना GST की एड्रेस पिरो अदो पिरो हाइना एगी वीडियो से थांगतना सेटिंग से ओइदना लेबको दोना वीडियो से थांगलगा सुकाना रय कइनो अर्निंग उत्तबनिना दोदा एगी 4K हेलबनिना का सब्सक्राइबर अदुना अर्निंग से हजी उलगा क्या करी ओइगदबदो दो उत्पम थोकपनी दो उत्तबदुगा आई से यामना मोन से याम नुंगाइदना दुम लेरको अदुना वीडियो से चलसु थांगतना दुम लेरबा कइगिनो वीडियो से अदो ईमेल मयाम तौरगा मोइगा को था अमरोम अदु पिरो दुगैगी गूगल ना एगी युमदा एगी आईडी एड्रेस ता को ईमेल नतबा एगी एड्रेस ता का पिन थारगा पिन दो मो अकम जनरेट तौरगा हापगा दुगै मोइना न्यू एगी एडसेंस अकाउंट अमा सेमो ओ हाइना दुगै मोइना अनोबा AdSense account do akom submit link tawraga moina tawrakpani abako YouTube ta ado ngarang aina last option do mobile da di utte earning se laptop ta hangaga yengbiu haina moina email tawbire abako do laptop ta hangna yengba da di poto aina thajan bada di nungdang se ngarang nungdang puk taret ki dwai da di ko adum gise yare earning su le adugai di loina eki setting do yare individual so aina convert tawre ko setting da दोनी मैम सो दुमाइना मिस्टेक से तौबीनु YouTube से अखोगी सेट तौबदा को अखोगी एड्रेस अदु कया मसागी पर्सनल ID की एड्रेस अदु दु पीबदा को फजना निंगथिना को भाप ताना ऑप्शन से चूज तौबी अइना तुमाइ तौगिबा मिस्टेक तुमाइना तौबीनु को मैम सो मैम दो ngasi de igi blog से हौजरगे सो मैम विंटर सिचु याम सिटले अदो अइना पोचै खरा थाजबा मैम द उचगे को अइना हाइजांग नापी सु खरा थाजरे अदुगै दि लै मैम सु खरा थाजरे दो मैम द igi गार्डन की तोर से दिखंदे से को सुमाइना जिका हाइब्रा कइनो से वेजिटेबल से अइना थाजबा दो से फना यामना का फना यामना थोकलियबा को वेजिटेबल से बना जामना से सब्जी से अदुगै सिगसु अचौबा अमा लैरे मैम दु येंबियो से सिदि फना चावरे दु फना चावरे से मदि सिगसु मचा मचा मैम दु लै मरक सिगा मचा मचा मैम पालेबको सिगसु अचौबा अमा मंगा तरुक मैम सेबोत हाइब्र सेबोत कौबाने सिको सेबोत नि मैम ओयाबको सिगसु अचौबा अमा लैरे सिगसु मैम लै साले मैम से ओइरदबनी को आइन हिदाक चाइबिना हजि खरा खरा मासे ओइरेबको रुस लाए बाय सिगना हंगाम से मका फजबना लोरे हंगाम से इना जाम था देखो को पांबी मरी मंगा खतनी दो फजदी फजरे अमुरक्ति चागरे बको मया दो आई अकम चरा हुनग्रे बको सिना कोई ओल कॉपी है मारे से को कोबी मतुम ताबी दो सिना केबेज से सुमाइना खर थाबा हौजरे मयाम दो गार्डनिंग से कया को वेजिटेबल से ट्राई तौदबने हंदक फास्ट तौजरी से वेजीज की हंगाम सिगसु फजरे दुगे अखोय फदिगोम मैम चाइसले को दुगे सेना अवा फदिगोम मैम हौजरे सिगा येंदेम सु अमनी ख दुम हौरेबको लेरे की सिंग मना दुगे यांग थाजनबदो उइदी ओइरेबको यांगंग मना को
ꯑꯗꯨꯝ ꯁꯣꯏꯅ ꯑꯣꯛꯆꯔꯦꯕꯀꯣ ꯃꯤ ꯑꯅꯤ ꯑꯍꯨꯝꯒꯤꯗꯤ ꯐꯖꯅ ꯑꯣꯛꯑꯦ ꯑꯗꯨꯅ ꯈꯇꯪ ꯑꯗꯨꯝ ꯊꯥꯖꯤꯟꯕꯅꯤ ꯑꯗꯣ ꯂꯩꯕꯥꯛꯁꯦ ꯁꯤ ꯌꯥꯝ ꯐꯠꯇꯦ ꯁ꯭ꯋꯥꯏꯒꯤ ꯂꯩꯕꯥꯛꯁꯦ ꯀꯣ ꯑꯣꯏꯕ ꯌꯥꯗꯦꯕꯀꯣ ꯁꯦ ꯚꯦꯖꯤꯁꯦ ꯐꯖꯕ ꯒꯝꯂꯥꯗ ꯁꯤꯗꯅ ꯊꯕꯤ ꯃꯆꯥ ꯑꯃꯁꯨ ꯄꯥꯟꯖꯔꯦ ꯑꯗꯣ ꯁꯤꯒꯁꯨ ꯃꯆꯥ ꯃꯌꯥꯝ ꯇꯝꯖꯔꯛꯏ ꯊꯕꯤ ꯃꯆꯥ ꯇꯝꯖꯔꯛꯑꯦ ꯁꯤꯒꯁꯨ ꯃꯌꯥꯝ ꯃꯊꯛꯇꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯀꯧꯔꯤ ꯀꯔꯦꯂꯥ ꯑꯈꯥꯕꯤ ꯁꯤ ꯃꯆꯥ ꯀꯣ ꯐ꯭ꯔꯨꯠꯁꯦ ꯌꯥꯝ ꯐꯠꯇꯦꯕꯀꯣ ꯂꯩꯕꯥꯛꯁꯦ ꯁꯟꯊꯤ ꯀꯌꯥꯁꯨ ꯍꯥꯞꯆꯟꯕꯅꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯑꯣꯏꯔꯛꯑꯦ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯅꯥꯀꯨꯞꯄꯤꯁꯨ ꯐꯖꯔꯦ ꯌꯥꯝꯅ ꯒ꯭ꯔꯣ ꯕꯦꯛꯇ ꯑꯩꯅ ꯀꯣ ꯄꯥꯂꯛ ꯈꯔ ꯊꯥꯖꯕ ꯒ꯭ꯔꯣ ꯕꯦꯛꯇ ꯑꯗꯣ ꯄꯥꯂꯛꯁꯤꯁꯨ ꯌꯥꯝ ꯐꯖꯔꯦ ꯄꯥꯂꯛꯁꯤꯗꯤ ꯐꯖꯔꯦ ꯃꯅꯥꯒ ꯌꯥꯝꯅ ꯄꯥꯛꯅ ꯐꯖꯔꯦ ꯑꯃ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯚꯦꯖꯤꯇꯦꯕꯜ ꯒꯥꯔꯗꯦꯟ ꯃꯆꯥ ꯑꯃ ꯀꯣ ꯑꯩꯅ ꯁꯦꯝꯖꯕꯅꯤ ꯃꯅꯤꯡꯗꯁꯨ ꯈꯇꯪ ꯑꯗꯨꯝ ꯊꯥꯖꯩꯌꯦꯕꯀꯣ ꯑꯗꯣ ꯃꯅꯤꯡꯒꯤꯁꯤꯡꯗꯨꯅ ꯃꯌꯥꯝꯗ ꯌꯦꯛꯆꯔꯛꯑꯒꯦꯀꯣ ꯃꯅꯤꯡꯗ ꯀꯩꯀꯩ ꯊꯥꯕ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯅꯤꯡꯗꯅ ꯃꯌꯥꯝꯁꯦꯅꯦ ꯕ꯭ꯔꯣꯀꯣꯂꯤꯗꯣ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯑꯗꯨꯒ ꯁꯤꯅ ꯇꯣꯃꯦꯇꯣ ꯈꯔ ꯑꯗꯨꯒ ꯀꯣꯕꯤ ꯂꯩ ꯁꯥꯠꯄꯤꯗꯣ ꯑꯗꯨꯒ ꯁꯤꯒꯅ ꯑꯣꯜ ꯀꯣꯕꯤ ꯃꯇꯨꯝ ꯇꯥꯕꯤ ꯑꯣꯜ ꯀꯣꯕꯤꯗꯣ ꯑꯗꯨꯒ ꯁꯤꯅ ꯍꯪꯒꯥꯝ ꯆꯔꯥ ꯃꯌꯥꯝ ꯑꯩꯅ ꯍꯨꯟꯖꯟꯈꯤꯕꯅꯦꯀꯣ ꯁꯤꯅ ꯑꯉꯥꯡꯕ ꯆꯦꯡꯒꯨꯞ ꯍꯥꯏꯕ꯭ꯔꯥ ꯁꯤꯅ ꯑꯉꯥꯡꯕ ꯔꯦꯗꯇꯣ ꯁꯤꯅ ꯄꯥꯂꯛ ꯃꯌꯥꯝ ꯁꯤꯒ ꯀꯣꯕꯤ ꯃꯇꯨꯝ ꯇꯥꯕꯤ ꯂꯩ ꯁꯥꯠꯄꯤ ꯃꯤꯛꯁ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯅ ꯊꯥꯖꯤꯜꯂꯦ ꯀꯣ ꯁꯤ ꯆꯦꯡꯒꯤ ꯕꯣꯁꯇꯥꯗꯨꯅ ꯑꯩꯅ ꯒ꯭ꯔꯣ ꯕꯦꯛ ꯁꯦꯝꯃꯤꯅꯦꯕꯀꯣ ꯌꯥꯝ ꯐꯖꯅ ꯂꯥꯁꯇꯤꯡ ꯑꯣꯏ ꯆꯦꯡ ꯕꯣꯁꯇꯥꯗ ꯒ꯭ꯔꯣ ꯕꯦꯛꯁꯦ ꯁꯦꯝꯕꯁꯦ ꯑꯩ ꯅꯣꯡꯃ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯊꯥꯡꯒꯠꯆꯔꯛꯀꯦꯀꯣ ꯀꯃꯥꯏꯅ ꯁꯦꯝꯃꯦ ꯍꯥꯏꯅ ꯆꯦꯡ ꯕꯣꯁꯇꯥꯗ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯁꯤꯅ ꯎ ꯃꯣꯔꯣꯛꯅꯤ ꯃꯌꯥꯝ ꯎ ꯃꯣꯔꯣꯛꯁꯦ ꯆꯥꯎꯈꯠꯂꯦ ꯄꯤꯛꯑꯝꯕꯗꯣ ꯁꯤꯅ ꯂꯦꯇꯥ ꯁꯂꯥꯠ ꯄꯠꯇꯥꯁꯨ ꯌꯥꯝ ꯐꯖꯔꯛꯏ ꯃꯅꯤꯡꯗꯅ ꯎꯔꯨꯝꯁꯦ ꯈꯔ ꯂꯥꯡꯉꯦꯕꯀꯣ ꯂꯣꯏꯅ ꯁꯤꯅꯁꯀꯁꯦ ꯂꯣꯏ ꯐꯖꯔꯝꯃꯦꯕꯀꯣ ꯀꯥꯡꯁꯣꯏ ꯆꯥꯕꯗꯗꯤ ꯌꯥꯝ ꯍꯥꯎꯗꯣꯔꯕꯅꯤ ꯌꯨꯝꯒꯤ ꯐ꯭ꯔꯦꯁ ꯚꯦꯖꯤꯁꯤꯅ ꯑꯗꯨꯅ ꯑꯗꯨꯝ ꯈꯖꯤꯛ ꯈꯔ ꯑꯗꯨꯝ ꯊꯥꯖꯤꯟꯕꯅꯤꯅꯀꯣ ꯃꯅꯤꯡꯗꯅ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯋꯥꯠꯂꯦ ꯑꯗꯨꯅ ꯇꯣꯃꯦꯇꯣ ꯐꯗꯤꯒꯣꯝ ꯈꯔ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯨꯅꯕ ꯑꯩꯅ ꯈꯇꯪ ꯊꯥꯖꯤꯟꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯥꯖꯤꯜꯂꯦꯕꯀꯣ ꯒꯥꯔꯗꯦꯟꯁꯦ ꯀꯩꯒꯤꯅꯣ ꯍꯨꯏꯀ ꯆꯪꯉꯛꯏꯀꯣ ꯍꯨꯏꯁꯨ ꯂꯩꯒꯗꯤ ꯅꯥꯄꯤ ꯁꯤꯡꯕꯤꯁꯨ ꯌꯥꯝ ꯀ꯭ꯋꯥꯇꯔꯅꯤꯅ ꯖꯪꯒꯜ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯈꯔꯁꯦ ꯅꯥꯄꯤ ꯁꯤꯡꯕꯤꯁꯨ ꯈꯔ ꯂꯩ ꯑꯗꯣ ꯏꯪꯊꯝꯊꯥꯅꯤꯅꯈꯔ ꯋꯥꯠꯄꯗꯣ ꯑꯗꯨꯅ ꯁꯤꯒꯁꯨ ꯑꯩꯅ ꯐꯗꯤꯒꯣꯝꯈꯔ ꯍꯨꯟꯖꯔꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯊꯥꯖꯔꯦ ꯁꯤ ꯈꯔ ꯌꯦꯟꯗꯦꯝꯁꯨ ꯂꯩꯔꯦ ꯌꯦꯟꯗꯦꯝ ꯃꯅꯤꯡꯗꯅ ꯐꯖꯩꯌꯦꯕꯀꯣ ꯌꯦꯟꯗꯦꯝꯁꯦ ꯌꯥꯝꯅ ꯃꯀꯥꯁꯦ ꯌꯥꯝ ꯐꯖꯅ ꯍꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯁꯨ ꯑꯗꯨꯝ ꯇꯣꯃꯦꯇꯣ ꯀꯔꯥ ꯍꯨꯟꯖꯔꯦ ꯑꯗꯣ ꯃꯅꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯥ ꯐꯪꯗꯕ ꯃꯅꯤꯡꯗꯁꯦ ꯃꯤ ꯀꯌꯥ ꯊꯣꯛꯅꯔꯛꯇꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯍꯤꯡꯒꯣꯜꯁꯦ ꯂꯝ ꯈꯤꯇꯪ ꯂꯩꯖꯕꯁꯤꯒ ꯑꯗꯨꯝ ꯊꯥꯖꯅꯒ ꯀꯤꯠꯆꯟ ꯒꯥꯔꯗꯦꯟ ꯁꯦꯝꯖꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯂꯩꯕꯥꯛꯁꯨ ꯈꯔ ꯄꯨ ꯂꯥꯛꯑꯦ ꯂꯩꯕꯥꯛꯁꯨ ꯈꯔ ꯂꯩꯔꯤꯁꯤꯒ ꯑꯩꯅ ꯖꯃꯥ ꯇꯧꯗꯕꯗꯣ ꯆꯦꯡ ꯕꯣꯁꯇꯥꯗꯣ ꯈꯥꯂꯤ ꯑꯣꯏꯔꯒ ꯒ꯭ꯔꯣ ꯕꯦꯛꯇꯤ ꯑꯣꯔꯗꯔ ꯇꯧꯕꯁꯦ ꯌꯥꯝ ꯃꯇꯝ ꯆꯪꯉꯦꯕꯀꯣ ꯂꯥꯛꯄꯁꯦ ꯑꯗꯨꯅ ꯑꯩꯅ ꯆꯦꯡꯒꯤ ꯕꯣꯁꯇꯥꯗ ꯑꯣꯏꯅ ꯒ꯭ꯔꯣ ꯕꯦꯛ ꯁꯦꯝꯖꯔꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯊꯥꯜꯂꯦꯕꯀꯣ ꯁꯤꯒꯤ ꯐ꯭ꯔꯨꯠꯁ ꯑꯣꯏꯔꯛꯇꯣꯏꯅꯤ ꯏꯁꯇ꯭ꯔꯣꯕꯦꯔꯤꯁꯦ ꯑꯗꯨ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯃꯆꯥ ꯑꯃ ꯂꯥꯛꯆꯔꯦ ꯃꯥꯅ ꯍꯔꯥꯎꯖꯕꯁꯦ ꯃꯃꯥ ꯑꯩ ꯏꯁꯇ꯭ꯔꯣꯕꯦꯔꯤꯁꯦ ꯐ꯭ꯂꯥꯋꯔ ꯂꯥꯛꯑꯦ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯂꯥꯛꯑꯦ ꯍꯥꯏꯅ ꯃꯥꯎꯟ ꯈꯔ ꯁꯥꯔ ꯈꯔ ꯍꯥꯞꯄꯤꯗ ꯌꯥꯔꯔꯣꯏ ꯈꯔ ꯄ꯭ꯂꯥꯟꯠꯁꯦ ꯁꯤꯅ ꯑꯩꯅ ꯁꯟꯊꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯩ ꯁꯒꯣꯝ ꯂꯧꯕ ꯃꯐꯝꯗꯩ ꯄꯨꯖꯔꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤꯒ ꯍꯥꯞꯅꯕ ꯄ꯭ꯂꯥꯟꯠꯁꯇ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯍꯦꯜꯄꯔꯁꯨ ꯂꯥꯛꯑꯦ ꯍꯦꯜꯞ ꯇꯧꯕꯤꯅꯕ ꯃꯌꯥꯝ ꯑꯩꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯈꯔ ꯌꯥꯝ ꯆꯥꯎꯈꯠꯂꯛꯑꯦ ꯌꯥꯝ ꯐꯖꯔꯛꯑꯦ ꯃꯌꯥꯝ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯀꯣꯛ ꯎꯅꯔꯁꯤ ꯕꯥꯏ